Skuldagi halakpa Kuki Maheiroi Singda yamna Nongmei Kaptharakkhre haina Kuki na maral sikre. Khul amasung Kamjong district ki area dang Kuki amasung Tangkhul volunteer singi marakta leptana Nongmei Kaptharakkhibagi thodok chatharakhiba asigi manung channa exam loiraga Saikhul Simol Khul tamna lakhiba Luzam Hebon English School ge Maheiroi Singda NSCNIM na attack chatharakkhre haina Kuki singi maikaidagi maral sirakli. Kuki Maheiroi Sing aduna social media da thagalakhiba warol amada sina kaithel Tangkhun village da Central Security Force sing marang kaina leirabasu makhoina Saikhul Simom Khul tamna lakpadagi lambida Lapland amasung Tingpi Bung Rota NSCNIM gi kangbu sing aduna attack katharakhibani Tingpi Bungda laiba security force sing ge maikedagisu makhoina chathokrasin tawbada kudongthiba amatta yawhaloi haibagi thajaba piribani adumoinamak NSCNIM gi cadre sing aduna misam praja ningthina ngak senba ngamdrabadi makhoina mafam aduda leibagi kari kanari bage Nongmei kablak liba jaga sing aduda jangsinduna operation chathaba yauna mafam aduda leiriba bunker sing adu Kadabani, Nongmei Kapna Riba Jaga Sing Aduda Sangdraga Makhoigi Manakta Lakuna Kari Kana Ribage, Karigumba Mapam Maduda Laiba, Central Security Force Namyam Ngak Sena Bangam Drabadi, Makhoi Mapam Adudagi withdraw Taukiba na hena pagani haina pendaba wapam kayasu Pungdoke. Naga Singna Khundariba Khul Tamelong District Singda Kuki Militant Sing Sangsilaktuna Nongmei Kapa Bunkerna Singba Sazilaktuna Aki Akhang Pokhale SDSA Khulai Paiba Suspension of Operation Suda Yauba Masung Yaudaba Kuki Militant Sing na Punna Lautuna Duna Makhoigi Operational Area Sing Pakthok Sauthoknaba Agenda Amaga Loinana Hauzik Manipur State Asida Naga Sing na Khundariba Khul Tamelong District Singda Sangsilaktuna Khunja Singda Ki Akhang nanghanba Nongmei Kapa bunker sing sajilakpagi thabak sing asina manung hanjina khundariba Naga khunja sing tension wanga leiba maramna kudongsadaba kaya mayoknare haina Senapati District Student Association SDSA na phongdorakli Maheiroi loop asina makata na phongdoraklibadi suda yauba khulai paiba Kuki militant singna ID road ki Tamelong district ki manung chanba Thonglan Khul da chatharakhiba thawong sing adu akanba moong da condemn tawi hyriba Kuki militant singna Thonglan da leiba Zaimeng Leki akoiba da mai thaba yaikhai thugaiba lut tawba amasung Thonglan Naga Khul gi khunja singda ki Akhang pokhan kiba thaudok sing adu suda leiriba khulai paiba militant singna Government of India gi matenga loinana Naga community singa nauna khanaba hawbani haina lawi hairi Kuki militant singna Khul asida chatharakhiba thawong sing adu Naga khunja singna khak tumina laithok loi matung tarakpada sigumba thaudok asi chatharaklabadi khunja singna chap chana thingnagani hairi khulai matik chana paiba Kuki militant sing asibu Naga gi Khul singda athingba leite koichat chaliba asida India government ki kari karamba interest na no haina hakladuna SDSA na hai Central Security Force sing matik chana deploy tawguna thamliba Naga taba Khul sing asida suda leiriba Kuki militant sing na apaba makhlgi khulai sing paiduna athingba leitana koichat chatli aduga Naga sing tariba Khul sing haibadi Ireng Konsa Khul Wakhong Inthan ke Lungwiram Khul singda Kuki militant sing na Nongmei kapsingduna violence oiba thabak sing chathaduna makhoigi operation gi jurisdiction pakthok chauthoknaba honaba leiri KZC ga Manipur lenga ka wari sanakiba achumba khongthangni MSU hojik chathariba peace building dialogue asina phurup maselgi marakta punna nungsi chanana hingminaba yaraba warashin ama puraknaba honabada achoba thodang lauriba Manipur lenga ki Chief Minister Yumnam Khemchandsu kaidawnungda idea of Manipur asi compromise tawdana waroishin purakna honarakpa matamda Manipur gi apunbagi interest amadi territorial integrity asigi mangphadraba phirep nga thabak tawrakani haibagi thajaba thamle haina All Manipur Student Union MSU gi Publicity and Information Secretary Yumnam Clinton mangangna thadorakpa cherol amana hairi makhatana hai chahi ahum sujilaklaba Manipur da thokliba kanglup maselgi irang asigi solution kuina purakpa ngamrudraba matungda chahi amarom PR thamkraba matungda anouba Manipur lengak ama lakuna Manipur da tangdu leita ba hanjilaknabagi pandamda maru oiba ahanba khongthang ama oina Manipur gi CM na luchingduna haukiba mass
ꯀꯨꯟꯃꯥꯊꯣꯏꯗ ꯒꯨꯋꯥꯍꯥꯇꯤꯗ KJCꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯂꯧꯏ ꯍꯥꯏꯔꯤ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ UAE ꯂꯥꯟꯗ ꯌꯥꯎꯔꯒꯅꯤ꯫ ꯄꯥꯔꯁꯤꯌꯥꯟ ꯒꯜꯐꯇ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯃꯤꯆꯪ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯀꯌꯥꯃꯔꯨꯝ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯛꯂꯤ꯫ ꯏꯔꯥꯟꯅ ꯃꯇꯝ ꯁꯥꯡꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯁ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯇꯣꯏꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ US ꯀ ꯃꯔꯨꯞ-ꯃꯄꯥꯡ ꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯥꯟ ꯌꯥꯎꯁꯤꯜꯂꯛꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯤꯡ ꯐꯍꯗ ꯑꯦꯌꯔꯕꯦꯁꯄꯨ US ꯂꯥꯟꯃꯤꯁꯤꯡꯗ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯒꯤꯗꯃꯛ ꯔꯤꯌꯥꯗꯀꯤ ꯃꯊꯛꯇ ꯏꯔꯥꯟꯒꯤ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯃꯔꯣꯝꯗ UAEꯅ ꯇꯦꯍꯔꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯀ꯭ꯂꯕ ꯊꯤꯡꯖꯤꯜꯂꯨꯕꯗꯒꯤ ꯇꯦꯍꯔꯥꯟꯒꯤ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯟꯅ USꯀ ꯑꯐꯕ ꯃꯔꯤ ꯊꯝꯂꯤꯕ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯇꯣꯏꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯌꯣꯜꯗ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯒ꯭ꯌꯥꯁ ꯐꯤꯜꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯇꯦꯍꯔꯥꯟꯅ ꯈꯨꯠ ꯍꯟꯗꯨꯅ ꯃꯤꯗꯜ ꯏꯁꯇ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯅꯔꯖꯤ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯂꯗꯨꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯗꯤ UAEꯅ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ ꯋꯥꯜ ꯁ꯭ꯇ꯭ꯔꯤꯠ ꯖꯔꯅꯦꯜꯗ ꯐꯣꯡꯂꯛꯄ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯁꯦꯜꯁꯁ ꯌꯩꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯕꯗ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯃꯥꯔꯆ 18ꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯒ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯂꯥꯎꯊꯣꯛꯂꯒꯅꯤ꯫ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯁꯦꯜꯁꯁ ꯌꯩꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯕꯗ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗꯕꯅꯤꯅ ꯑꯦꯛꯁꯟ ꯇꯧꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ ꯍꯥꯏꯔꯗꯨꯅ ꯃꯥꯔꯆ 16ꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯡꯒꯤ CSOꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ CSOꯁꯤꯡꯅ ꯊꯝꯂꯛꯄ ꯋꯥꯐꯝ ꯄꯨꯊꯣꯛꯇꯨꯅ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯃꯥꯔꯆ 18ꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁꯠ ꯑꯦꯟꯗ ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯅ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯄꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯜꯁꯁ ꯇꯧꯈꯤꯕꯅ ꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯛꯀꯗꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯗꯨꯅ ꯁꯦꯜꯁꯁꯀꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯈꯔ ꯅꯩꯅꯕꯒꯤ ꯃꯤꯐꯝꯀꯌా ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯗꯥꯡꯋꯟ ꯄꯥꯠ 2 ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ JFDꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯅꯥꯔꯣꯜꯗ ꯆꯪꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯈꯪꯗꯣꯛꯇꯅ ꯁꯦꯜꯁꯁꯀꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯌꯥꯔꯣꯏ꯫ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯅꯆꯤꯡꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯗ ꯃꯈꯜ-ꯃꯈꯥ ꯀꯌꯥꯒꯤ ꯂꯥꯜꯍꯧꯗꯨꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏ-ꯃꯈꯣꯏꯒꯤ ꯃꯔꯝ ꯗꯝꯍꯜꯍꯟꯈꯤꯒꯗꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯇ ꯅꯠꯇꯅ ꯌꯦꯜꯍꯧ ꯃꯤꯁꯤꯡ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯂꯣꯏꯅꯅ JFDꯅ ꯁꯦꯜꯁꯁ ꯇꯧꯕꯇ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯆꯍꯤ ꯇꯔꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜꯁꯁ ꯇꯧꯗꯨꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯆꯍꯤ 10ꯒꯤ ꯑꯣꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯀꯗꯕ ꯑꯐꯕ ꯊꯕꯛ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯕ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯥꯗꯔꯛꯀꯗꯕ ꯁꯦꯟꯐꯝꯁꯤꯡ ꯃꯁꯛ ꯈꯪꯗꯕ ꯃꯤꯌꯥꯝꯅꯆꯤꯡꯕ ꯄꯤꯊꯣꯛꯄꯗꯤ ꯆꯨꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯜꯁꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯑꯃꯗꯤ NRC ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯥꯟꯅꯕ ꯆꯠꯅ-ꯀꯥꯡꯂꯣꯟ ꯑꯃ ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯜꯁꯁ ꯇꯧꯕꯤꯅꯕ ꯍꯥꯏꯖꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯁꯦꯜꯁꯁꯀꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯁꯤꯌꯥꯅ ꯐꯥꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯌꯨꯀ꯭ꯔꯦꯟꯅ ꯂꯧꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ 4 ꯐꯥꯖꯤꯜꯂꯛꯂꯕ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯅꯦꯠꯋꯥꯔꯛꯀꯤ ꯈꯨꯠꯊꯥꯡꯗ ꯂꯧꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯉꯥꯡ 10,000ꯒꯤ ꯃꯊꯛꯇ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯥꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯈꯔ ꯑꯃꯅ ꯃꯆꯥ ꯂꯩꯖꯗ꯭ꯔꯕ ꯔꯁꯤꯌꯥꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯗ ꯄꯤꯊꯣꯛꯇꯨꯅ ꯌꯣꯛꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯅ ꯐꯥꯈ꯭ꯔꯕ ꯑꯉꯥꯡ 10,000ꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ ꯑꯉꯥꯡ 1,132 ꯈꯛꯇ ꯂꯧꯊꯣꯛꯄ ꯉꯝꯂꯤ꯫ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯉꯥꯡꯁꯤꯡꯅ ꯔꯁꯤꯌꯥꯅ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫
ꯅ꯭ꯌꯨ ꯌꯣꯔꯛ ꯑꯦꯌꯔꯄꯣꯔꯠꯇ ꯄ꯭ꯂꯦꯟ ꯑꯃꯗꯤ ꯇ꯭ꯔꯛ ꯊꯦꯡꯒꯥꯏꯅꯕꯗ ꯄ꯭ꯂꯦꯟꯒꯤ ꯄꯥꯏꯂꯣꯠ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯦ, ꯄꯦꯁꯦꯟꯖꯔ 62ꯗꯤ ꯍꯤꯡꯍꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯑꯦꯌꯔꯄꯣꯔꯠꯇ ꯄ꯭ꯂꯦꯟ ꯑꯃꯗꯤ ꯇ꯭ꯔꯛ ꯊꯦꯡꯒꯥꯏꯅꯕꯒꯤ ꯊꯧꯗꯣꯛꯇ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯄꯦꯁꯦꯟꯖꯔ 62 ꯔꯣꯝꯗꯤ ꯍꯤꯡꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯒꯥꯗꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯕ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯑꯦꯌꯔ ꯀꯦꯅꯦꯗꯥ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯂꯦꯟꯗꯤꯡ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯈꯥꯝꯕ ꯐꯥꯌꯔ ꯇ꯭ꯔꯛ ꯑꯃꯗ ꯊꯦꯡꯒꯥꯏꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯥꯏꯂꯣꯠ ꯑꯅꯤꯃꯛ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟꯖꯔ ꯑꯅꯤ ꯑꯃꯁꯨ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯑꯦꯌꯔ ꯀꯦꯅꯦꯗꯥꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯂꯦꯟꯗꯤꯡ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯔꯟꯋꯦꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯥꯀꯜꯗ ꯈꯥꯝꯂꯤꯕ ꯐꯥꯌꯔ ꯇ꯭ꯔꯛ ꯑꯗꯨꯗ ꯊꯦꯡꯖꯤꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯆꯠꯊꯔꯤꯕ ꯐ꯭ꯂꯥꯏꯠ ꯑꯣꯄꯔꯦꯁꯟꯒꯤ ꯁꯔꯚꯤꯁ ꯄꯨꯝꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯈꯤ꯫ ꯑꯗꯨꯒ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯂꯦꯟꯗꯤꯡ ꯇꯧꯔꯛꯀꯗꯕ ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯡ ꯗ꯭ꯔꯥꯏꯚꯔ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯑꯦꯌꯔꯄꯣꯔꯠꯁꯤꯡꯗ ꯇꯥꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯒꯤ ꯔꯟꯋꯦꯒꯤ ꯃꯅꯥꯛ ꯅꯛꯅ ꯈꯥꯝꯂꯤꯕ ꯇ꯭ꯔꯛ ꯇꯞꯅ ꯊꯧꯖꯤꯜꯂꯛꯈꯤꯕ ꯃꯇꯝꯗ ꯇ꯭ꯔꯛꯀꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯄꯥꯏꯂꯣꯠꯁꯤꯡꯗ ꯈꯥꯝꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫